ꯀꯌꯥ ꯅꯨꯡꯉꯥꯏꯇꯅꯦꯅ ꯌꯦꯡꯉꯨꯅꯤ ꯃꯥꯏꯄꯦꯝꯃ ꯃꯤꯅꯤꯠ 15ꯅꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯌꯦꯡꯉꯨꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯦꯠꯇꯤ ꯄꯨꯔꯥ ꯖꯒꯣꯏ ꯁꯥꯕꯅꯤꯀꯣ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯦꯜꯕꯤ ꯀꯨꯏꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯗꯕ ꯉꯁꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯒꯦ ꯇꯧꯕꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤ ꯄꯨꯔꯅꯤꯃꯥ ꯃꯦꯔꯥ ꯄꯨꯔꯅꯤꯃꯥ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯇꯧꯔꯤꯔꯥ ꯀꯔꯤꯅꯣ ꯅꯦꯠꯁꯦ ꯑꯝꯇ ꯅꯨꯡꯉꯥꯏꯇꯦ ꯃꯤꯅꯤꯠ 15 ꯐꯥꯔꯦ ꯑꯩꯅ ꯂꯩꯔꯛꯏꯁꯦ ꯅꯦꯠꯁꯦ ꯑꯝꯇ ꯅꯨꯡꯉꯥꯏꯇꯦꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯔꯝ ꯀꯔꯝ ꯇꯧꯅꯔꯤꯒꯦ ꯅꯨꯡꯉꯥꯏꯅꯔꯤꯕꯣ ꯑꯗꯣ ꯉꯁꯤꯁꯦ ꯑꯦꯜꯕꯤ ꯉꯥꯛꯇꯪ ꯊꯥꯒꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯕꯁꯤꯒ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨ ꯌꯥꯔꯒꯗꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯔꯕ ꯌꯨꯇ꯭ꯌꯨꯕꯔ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯊꯦꯡꯀ꯭ꯌꯨ ꯀꯅꯥ ꯂꯥꯏꯛ ꯇꯧꯔꯦ ꯀꯣꯃꯦꯟ ꯊꯝꯕꯤꯔꯛꯎ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯐꯅ ꯀꯨꯏꯔꯦ ꯅꯦꯠꯁꯤꯅ ꯌꯥꯗꯅ ꯂꯩꯔꯦ ꯋꯥꯎ ꯑꯩꯒꯤ ꯅꯤꯡꯊꯦꯝ ꯂꯥꯛꯑꯦ ꯅꯤꯡꯊꯦꯝ ꯅꯤꯡꯊꯦꯝ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯅꯤꯡꯊꯦꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯟꯗꯛꯁꯦ ꯇꯥꯃꯣ ꯖꯣꯏ ꯍꯥꯏ ꯖꯦ ꯀ꯭ꯔꯤꯁꯅ ꯏꯅꯥꯎ ꯅꯨꯡꯁꯤꯕ ꯅꯤꯡꯊꯦꯝ ꯇꯥꯃꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯁ ꯇꯥꯃꯣꯗꯤ ꯉꯁꯤ ꯃꯨꯜꯍꯥ ꯃꯅꯥ ꯆꯨꯝꯊꯣꯡ ꯑꯃ ꯉꯥꯈꯥ ꯀꯩꯅꯣꯝ ꯍꯥꯏꯇꯥꯔꯦ ꯐꯥꯎꯕꯤ ꯍꯥꯏꯕ꯭ꯔꯥ ꯃꯨꯀ ꯉꯥ ꯑꯗꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯇꯣꯃꯦꯇꯣꯒ ꯊꯣꯡꯕ ꯑꯃꯀꯣ ꯃꯗꯨꯒꯗꯤ ꯑꯃꯦꯠꯄꯤ ꯑꯃ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯅꯤꯡꯊꯦꯝꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ ꯍꯧꯖꯤꯛ ꯅꯤꯡꯊꯦꯝ ꯌꯨꯝꯗꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯄꯥꯟꯗ꯭ꯔꯥ ꯅꯤꯡꯊꯦꯝ ꯍꯧꯖꯤꯛꯇꯤ ꯏꯪꯉꯦ ꯍꯟꯗꯛꯁꯦ ꯅꯤꯡꯊꯦꯝ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯏ ꯍꯟꯗꯛꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯔꯥꯡꯁꯤꯗꯨꯅ ꯑꯗꯨ ꯈꯣꯠꯇꯣꯛꯄ ꯆꯠꯅꯤꯡꯉꯥꯏꯗꯨꯅ ꯄꯨꯡꯆꯠ ꯆꯠꯀꯅꯨ ꯇꯥꯎꯟ ꯈꯪꯗꯦꯗ ꯇꯧꯔꯤꯕ ꯏꯔꯥꯡꯁꯦ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯦ ꯇꯥꯃꯣ ꯑꯗꯨꯅ ꯖꯤꯔꯤꯗ ꯏꯁꯩ ꯖꯤꯔꯤꯗ ꯁꯣꯔꯥꯠ ꯑꯃ ꯆꯠꯂꯨꯏ ꯃꯌꯥꯝꯒ ꯀꯣ ꯑꯗꯨꯅꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯗꯨꯇ ꯏꯁꯣꯔꯗ ꯈꯣꯏꯔꯝꯃꯨ ꯅꯤꯡꯊꯦꯝ ꯐꯧꯗꯤ ꯀꯌꯥꯝ ꯍꯥꯞꯐꯧꯒꯦ ꯀꯨꯝꯁꯤ ꯐꯧꯗꯤ ꯀꯌꯥꯝ ꯍꯥꯞꯐꯧꯔꯤ ꯃꯤꯅ ꯀꯣꯜ ꯇꯧꯁꯜꯂꯛꯄꯁꯤꯅ ꯑꯩ ꯃꯁꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ ꯈ꯭ꯋꯥꯏ ꯋꯥꯏ ꯁꯪꯉꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯉꯥꯏꯍꯥꯛ ꯆꯪꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯪꯒꯣꯜꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣ ꯃꯥꯏ ꯒꯣꯗ 50 back to 35 ꯍꯥꯞꯄꯤ ꯇꯥꯃꯣ ꯋꯥꯎ ꯌꯥꯝ ꯍꯥꯞꯄꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯤ ꯃꯄꯨꯒꯤ ꯊꯧꯖꯥꯜꯅꯤ ꯑꯗꯨꯃꯥꯏꯅ ꯋꯥꯠꯄ ꯄꯥꯗꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯥꯝꯅ ꯐꯪꯕ ꯏꯁꯣꯔ ꯃꯄꯨꯗ ꯑꯩꯈꯣꯏꯅ ꯅꯤꯖꯒꯗꯕꯅꯤ ꯀꯣ ꯑꯩꯈꯣꯏꯗꯤ ꯂꯧ ꯁꯨꯔ ꯆꯥꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯂꯟꯅꯤꯀꯣ ꯅꯤꯡꯊꯦꯝ ꯃꯅꯤꯄꯨꯔ ꯏꯔꯥꯡꯒ ꯐꯔꯀꯥꯟꯗ
ꯀꯁꯥꯗ ꯂꯥꯛꯎꯀꯣ ꯀꯣ ꯏꯔꯥꯡꯒ ꯐꯔꯀꯥꯟꯗ ꯀꯁꯥꯗ ꯂꯥꯛꯎ ꯇꯥꯃꯣꯅ ꯏꯅꯥꯎꯕꯨ ꯉꯥꯏꯅ ꯂꯩꯔꯝꯒꯗꯧꯕꯅꯤ ꯍꯣꯏ ꯍꯣꯏ ꯇꯥꯃꯣ ꯍꯥꯏ ꯑꯆꯨꯝꯕꯅꯤꯀꯣ ꯒꯣꯕꯤꯟꯗ ꯀ꯭ꯔꯤꯄꯥꯗꯒꯤ ꯊꯧꯖꯥꯟꯗꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯇꯞꯄꯕ ꯀꯥꯟꯗ ꯍꯧꯗꯣꯡꯅꯦ ꯀꯔꯝꯕ ꯍꯧꯗꯣꯡꯅꯣꯅꯦ ꯃꯄꯤꯔ ꯃꯣꯏꯗꯨꯔꯥ ꯃꯣꯏꯒꯤ ꯑꯃꯨꯛ ꯆꯦꯔꯁꯦ ꯄꯣ ꯊꯥꯎꯗꯣ ꯈꯪꯗꯦ